ꯁꯨꯛꯅꯨꯒꯤ ꯅꯖꯥꯔꯦꯠꯇ ꯃꯦ 28ꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯨꯔꯒ ꯅꯨꯃꯤꯠ 8ꯅꯤ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯐꯃꯨꯡ ꯃꯈꯥꯗ ꯀꯔꯤꯁꯨ ꯆꯥꯗꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯗ ꯃꯈꯥ ꯇꯥꯕ ꯂꯥꯌꯦꯡꯅꯕ ꯂꯨꯄꯥ 10,000 ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ 𝗟𝗏𝗔 ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯞꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐ꯭ꯌꯨꯖꯟ ꯃ꯭ꯌꯨꯖꯤꯛ ꯇꯥꯏꯐꯨꯝ ꯑꯅꯤ ꯈꯨꯠꯁꯝꯅꯗꯨꯅ ꯀꯞꯂꯤꯕꯁꯤꯡ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯔꯣꯝ ꯀꯔꯤꯃꯇ ꯆꯥꯗꯅ ꯋꯥꯅ ꯍꯤꯡꯂꯝꯕ ꯁꯨꯛꯅꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯧꯅꯥꯎꯖꯝ ꯔꯥꯖꯀꯨꯃꯥꯔ ꯆꯍꯤ 18 ꯑꯄꯣꯛꯄ 𝗪𝗏𝗡 ꯃꯩꯇꯩ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯄꯗꯒꯤ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯄ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯂꯩꯗꯨꯅ ꯂꯥꯌꯦꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯤꯌꯥꯝꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯁꯨꯛꯅꯨꯒꯤ ꯅꯖꯥꯔꯦꯠꯇ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯃꯔꯤꯒꯤ ꯍꯛꯆꯥꯡ ꯂꯧꯊꯣꯛꯄ ꯆꯪꯕꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯇꯨꯅ ꯄꯨꯟꯁꯤ ꯀꯜꯂꯛꯈꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯇꯥꯏꯐꯨꯝ ꯑꯃꯗꯤ 𝗟𝗏𝗔 ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡꯒꯤ ꯁꯦꯟꯐꯝ ꯈꯨꯠꯁꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯒꯤ ꯑꯁꯣꯛꯄ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯂꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯁꯤꯗ 𝗟𝗏𝗔 ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔ ꯀꯨꯟꯖꯦꯁ꯭ꯋꯔ ꯃꯪꯁꯥꯇꯥꯕꯝ ꯑꯃꯗꯤ ꯇꯥꯏꯐꯨꯝꯒꯤ ꯃꯦꯝꯕꯔ ꯒꯣꯄꯤꯃꯣꯍꯟ ꯑꯅꯤꯅ ꯂꯨꯆꯤꯡꯈꯤ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ 𝗟𝗏𝗔 ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ 𝗪𝗏 ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯤꯌꯥꯝꯅ ꯇꯞꯇꯥ ꯖꯌꯟꯇꯒꯤ ꯖꯤꯄꯦ ꯅꯝꯕꯔ 7005881668 ꯑꯃꯨꯛ ꯍꯟꯅ 7005881668ꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯇꯦꯡꯕꯥꯡꯕꯅ ꯍꯤꯡꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯒꯤ 28ꯗ ꯅꯖꯔꯠꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯈꯨꯟ ꯉꯥꯛꯄ ꯃꯤꯑꯣꯏ 4 ꯍꯥꯠꯂ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯧꯅꯔꯕ ꯑꯗꯨꯒꯨꯝꯂꯕ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝ ꯁꯨꯒꯨꯅꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯍꯥꯛꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯒꯨꯂꯤꯅ ꯄꯥꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯒꯠꯄ ꯉꯝꯗꯅ ꯔꯤꯝꯁꯇ ꯑꯃꯨꯛ ꯂꯥꯌꯦꯡꯉꯦ ꯇꯥꯕꯗꯒꯤ ꯇꯥꯏꯐꯨꯝ ꯑꯃꯁꯨꯡ 𝗟𝗏𝗔ꯒꯤ ꯇꯤꯝꯅ ꯈꯟꯅꯖꯔꯒ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯁꯨꯡ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯆꯥꯅꯕ ꯗꯥꯏꯠ ꯆꯥꯅꯕ ꯂꯨꯄꯥ 10,000 ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗ ꯉꯁꯤ ꯁꯤꯟꯅꯖꯕ ꯂꯥꯛꯆꯕꯅꯤ꯫